पाफल सिदा पोथारसी यूट्यूब चैनल असिबु येंबिरिबा ताबिरिबा नुंसीजरबा इसिल इनाव ख्वाई खिबिकपु अहानब मक्तदा इकाई खुमनजबगा लोइनना नोलुकचरी ngasisu mahusagumna puduna laksari YouTube channel asida saireng asibu ibirakpa bisan luang saireng asibu miyamni mafamda khudol tamjariba pangambam nandakumar hauzik lobidasi bisan luanggi saireng aigi ima Habum tarat naupuraduna taibang mangfauna hanbiba malemgi phajababu uhanbiba aigi imadi isorni imagi minungsi kauzaroi awabatana masaruk oizaraklaba tumba saba khangzarakraba laira kolgi lairembini imadi humang lakta nokcharakti imani machagita wazaraklaba thawai kayabu nawyok pirakpa aigi imadi atangbini imagi nungsiba minokse punsigi yengba phangjagi imagi lamandi singamloi aigi imadi lairembini saitha sairol su leiraroi imagi guntana helani sangam ningai leitraba isorni athoi bini aigi imadi mapo khudingi thengnajage ima oina nasagi soikiba lankibasu ngakpi haibini imadi isorni Thaunagi irik hapiyu imagi laman singamjage aigi isorni imadi khurumjari imabu nachana matang asida bisan luangi saireng aigi ima miyamda khudol tamba loisinjari pumnamakpu thagachari